ꯐꯣꯡꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯒ MLA ꯇꯔꯨꯛꯁꯨ ꯚꯔꯆꯨꯑꯦꯜꯒꯤ ꯃꯣꯠꯇ ꯁꯔꯨꯛ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤ ꯂꯣꯜꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯆꯟꯗꯕꯒꯤꯗꯤ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯁꯦꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯃꯈꯥ ꯇꯥꯅ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯗꯨꯅꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗꯗꯤ ꯀꯔꯤꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ? ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯣꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ 9ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯂꯣꯟ ꯑꯃꯅꯤ ꯑꯗꯣ ꯂꯣꯟ ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯐꯤꯗꯥꯀꯣ ꯄꯨꯝꯅꯃꯛꯁꯦ ꯐꯪꯅꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯆꯠꯅꯕꯒꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯧꯗꯥꯡꯁꯦ ꯂꯧꯒꯗꯕꯅꯤ ꯃꯇꯥꯡ ꯆꯥꯅ ꯃꯔꯤ ꯂꯩꯅꯕꯗ ꯃꯥꯒꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯊꯥꯗꯅ ꯄꯨꯈꯠꯇꯅ आदा होनगदबनेबा अदुबु अदुदि हुजु फाउदे अखोगी थारमद्रे थारमदबसिगी मरम ओरगा मचे अखोगी चंदबगी मरम थेंथानबगी मरम ओइरे अदुना लेंगाकना असिगी हिरमददि अखोई थाउ सादबदा नत्रगसु कै मिराइबा अमा लेरबरा हाइबसिगी ओइबु वहांगसि अखोगी ओपोजिशनगी लीडर ओइरबको ये माइकैदिगी सु अखोगी हाउसता थमलकपनि अदुगी सोनाकंदा अखोगी रूलिंगी साइडतगी सु अखोगी हाउस लीडर ओइरबसि अखोसी मेसनसु अदुगी पप्पाकुमुदि पीरिको पीरबो थेंथबगी मरम सिनी सिमाय तौबने पीरिको अदु ओरगसु अखोगी लेंगाक अदु ngara ngane semna ngari ko adu lengak sembe moro jadigi hatu abagi tawdia jadabagi magi shedulagi baje session jilapani ai aise adu kangkong sabe manipur amachu oiribani ri manipur me akogi laithadiribani masagi maram danna chapangam dra leira badumba amane ko asi oibine aduna ano lengak silamina hojigi ngarang ko ge assembly session da puthok pri badugi ko ge manipur lon and pan seduna changrabani adu mana classical language ge magi adu tuko chanda phangum thuga phangna bhona bdo adu matam chana ko ge adu ge lengak na kari wali kai dori ko le ha du matam dana ko ge thabum thuga magi recommendation do thana bhona ga phona pham se thuye he bse masi thamjage hanai sokiba gap leba ke ge leba weraga chu hujukti को assembly session बाउंड पुथोक्तर हाइजर अबनिना सोइदबगी थबक से तौबिउ अलोग मणिपुर लोन एंड पांचब सेदुन सनखरे दो क्लासिकल लैंग्वेज के फंगफम थोक मागी हक मयाम दो फंगनब होना बिउ हाइबसे आई थमजगे होय थागत जयो